मरुइबा पाउ खरा मैम थमजरी लालहौबसिंगना फुमलंबा आईडी अहुम लौथोखरे हाइरि मोरे पुलिस स्टेशन की मनुंग चनबा चबंग फाय अमदी गोबाजंगी मरक्ता लालहौबसिंगना फुमलंबो ओइगनी हाइना थाजनबा सिंगनबा आईडी अहुम मंगा सुबा एआर की कांगबुना मतम साना लखथो हौरे हाइरि हाइरिबा आईडी अहुम अदुगी मनुंगदा अनीदी किलोग्राम अममम लुमलंगनी दुगा अमना किलोग्राम मंगारोम लुलंबा याय हाइनसु पाउ मन मखाताना फोंदोरक्ली लोइनना आइन की थबक लखननबा हाइरिबा आईडी अहुम अदु मोरे पुलिस स्टेशन सिनखरे हाइरि तेंतना तो पाउ मना कामजोंग डिस्ट्रिक्ट की मनुंग चनबा कासोम खुलेन ब्लॉक की मियोइसिंगना होंगबाई खुलदा लेबा असम राइफल्स केम अमा थुवाइखरे हाइरि हाइरिबा थौदोदु कासोम खुलेन ब्लॉक फाउदन इम्फाल मेमा लंबीदा असम राइफल फ्रिकिंग तौबदा अपन बक्या पी हाइदुन मियामना केमदा थुवाइखिबने हाइरि हाइरिबसिना कासोम खुलेन गे थंगना लेबा खुलमदा युम सानबगिदम उ पुबदा असम राइफल्स ना थिंगबा पीबदगी थौदोदु थोखिबने लोइदना लोकल एमएलए लाइसियो काइसिंगना थौदोदु पामदब थौदो थोक्तनबा होनरबसु असम राइफल्स की मेकेदी उ पुबा यारो हैना थिंगदुना थमखि पाउसि थाबदगी मफम मदुगी नुपी सिंगना पुंदुना असम राइफल्स की मेक तो खोंजंग सिंगकी सोशल मीडिया रे थादरकपा वीडियो अमदा एमएलए ना असम राइफल्स की ऑफिसर अमदा मफम असि फॉरेस्ट डिपार्टमेंट की मखादा लेबनि हैबा वाफम सिंगसु फोंदोखि मतुंग तारकपदा असम राइफल्स ना खोंजंग संगसिलिबा मिया मदु तनखाइनबा नोंमैमसुम टियर गैस कापदगी हेना फिबम मदु सोक्सिलखि मदुना मिया मदु हौरक्तुना मफम मदुदगी असम राइफल्स लौथोकदबनि हाइदुना डिमांड तौबगा लोइना असम राइफल्स के मदु थुवाइखिबनाइनसु पाउसन मखाताना फोंदोरक्ली मणिपुर पुलिस की थादोरक वारोल खरा म्यामना थमजगे ngarang haibadi tang 13 tham english singaniga kunga mangada media outlet kharana publishing tarokhiba urkhul SP na Kuki militants sing adding tawki hariba adu NSN IMG press release amada based tawraka news item amasum press release asi aran bane haba wapum phongdorakli BSF amasum Kangpokpi district police ki request ki matung ina loidana police headquarters ki directives matung ina tang tara nithoi tha tarag nithu english singaniga kunga marita BSF ki team na molham Kuki belesta traveling tawbuda urkhul district police na police ki guides pi khibani amasung amuhana December ki tang taraga mapanda urkhul district police na molham Kuki belesta security barrack sananabagi tamakta laborers amasu materials sing purakpa truck sing security squad pi khibani BSF course house ki unverified fe oiba aranba posting publishing asina loinana masina urkhul district police amasum SP ki reputation da mixture thia warol asida pali Manipur top channel gi maikei gi maruibi I pausing miamna thamjari hanbara kanglaipa ki maira dagi lokhusaraga Manipur de library haibisi maming tegi oina lady haibisi Manipur lengana khangpham topani Manipur gi Chief Minister N Berena Manipur Central Library gi hauji oiriba phibam handak khak thengna yengsinduna library asi mapung pana sakot hangeni hen phongdokhibasi aduki mating thaganingai oi adubu Manipur lengana lokholakliba khongthang asidi mangbu takpa loirega wakhal tarak pani haina lawbodasu lalo hena khali Manipur Central Library asi hauji maming tegi oina lady laifam thokpa staff masing suna laitri supna tagi staff kharana library asi run tawduna lairi masina Central Library asi maming tegi oina lairi bani oiriba phibam asi Manipur lengana ngasi phawba sangpham thokpa mi yeng adu sangdana kangka thangum khanduna hundoktuna thamlakhibani haibada thoina laloidra khali tasengna makti Manipur Central Library asi Assam ki district library amani hena sakholi maduna Manipur Central Library asi mapung phana lengana samgat pidabadagi library ki kana badu lamdam sigi miyamna phangmang amdaduna lerakone Central Library asi gi makhada Manipur gi tuan ba district kharada district library sing laidi basisu maming tigi oina laidi lepham thokpa infrastructure staff na singba mapung phana laitri masina maram oiduna miyamna library sing sida sangduna lairik pabi khudong sabadu mapung phana phangdana laidi adubu lanmara asida Chief Minister na hakthengna Manipur Central Library gi hauji oriba phibamasi hakthengna yengsinkiba loidana library asi mapung phana matam gu sunana sakot hangani haina phongdokiba si tabada yamna nungai Chief Minister na haidokibu wapam asidi thabu oina pangthokna bo hona phamthui ngasi phawbada lamdam asigi lenga agloi kayana makhoi na pairibu department sing da mari leina tuan masakot thaurangi thabak kya paikhat kani haiduna miyam tinma map function kaya da laukthokrabs thabak oina pangthoktuna RM oiduna tokhi leiba mas akhut pa haibasi
leibaduna leiriba miyoising mapung phana mahi masing tama phanganduna matik saba mi amamam oihenba haibasi mathau tai maduna education sector lengan ahenba miyeng thamduna thabak paikana bohona phamthui adubu Manipur di education sector asi kangkhong saibaga manare habigai lenga ki makhada leiriba mahiloisang sing haibadi lower primary school gi thakti gi horaga university phawb gi thakta leiriba mahiloisang sing mapung phaba awat apa leitaba mahiloisang amamam oina ba lenga na hotna bangamdi oza watpagi school gi sanglen matik sadaba loinana mahisang ama oibigi matik saba infrastructure sing suna thambangam dabadagi lenga ki makhada leiba mahisang sing maming tegi oina leibadagi private school sing sel ka hena sading tawduna lamdam sigi mahiroi sing lairik tamduna lakli maduna afaba mahiroi amamam oihana na bohona bada library habis khwaidi gi maru oiribani school college sing dasu library mapung phana hangdoktuna mahiroi singna makhoi gi mari leinaba lairik sing pabigi khudong sabadu phangalibani adubu Manipur di masi pura tayona ba mada leibiga sakmanai maram maduna Manipur gi minister na Manipur gi central library si mapung phana sakot hangani library si da laifam thokpo lairik sing mapung phana thamduna lamdam sigi mahiroi sing amadi miyam na lairik pabigi kana badu mapung phana phanganduna wakhal lok sing phagat hanana bo khona gani hairi basi thabak oina pangthokna bo khona basungani ahan boy na minister na miyeng sangwi dabadagi hauzik asiba ka pangkhak oina lairiba state central library asigi laifam thokpa staff aduki matik watna lairiba si mention biduna library asi run tawba ngamna bo khona phamthui masi ngamdrabri minister na lakthoki bu wapamadu matamatam gi oina laibak miyam gi mafamda pangai haijinba laibak miyam bu nungsidaba rajniti wala kya na tawroidaba thabak kya tawni haijinba dudi tahandana bo khona basungani haiba kanglaipa ki mairagi editorial miyam special content moina miyam na thamjari amaromdana matam sigi issue ga mari lainaba film naitom satpi gi premium show ulagani Ningthau Films Production gi makhada thongam ongbi radena present over Manipur Film Feature naitom satpi gi premium show laklibi January 18 da Manipur State Films Development Society MSF DS ki auditorium da ulagani numidasi gi nungthul punga ma di pung manga da anirak thon utkadaba naitom satpi film asi asa kiran gi wari da oinam Jogindrona art director oibaka loinana thoibe ningthau direction piri Rakesh Thongamna producer oiba film asida Kaiku Biju Nikki Prem Sharma Shyam Kishore Lalita Abi Prakash oinam Jogindro na singba maroiba artist sing na sarugari Arvind Pusparani Ramesh KGBM amadi Zindara film asigi isai shakli Ramesh KDGM na music director oiriba film asigi sailengba Okendro khunonghamni film asigi nunggi oiba waridi Hausuki matamda mama mapa oibising na masa sing bolu na sana tawba henwan madagi masa sing na phattaba thabak kya tawraktuna khunai sigi miyam na yengba nungaitaba thawdo wathok kya thogalakpada natana ingna signa leiramba imung sing lanjaw thuraktuna imung mahi langbigi thawdoksing nupi singna nupaga hak mane haiduna nupana tawriba thabak khudimak tawnana bo honrakpada khunai sida honglakliba awonba kya khut thinduna takna bo honari Nakala maromda nupi singna masagi marala du khangjarak paga loinana khunai sibu kanna bo hona paga loinana nupi singna khunai ma sakot pada lauriba thawdang udana bo honari film asi haukiba sei english singa ga kunga mari da mapung phana namba loiduna miyam udna bo honarabasu hauji thoklibe irang asina maram oiraga miyam utpa ngamkhidabani film asina khunai sida kanaraba paujal kya pi bangani haibigi thajaba phungdok paga loinana matam kuina film gi taibang thadok duraba lamdam asigi romantic hero am oina singthanari ba Kaiku gi anoba character sing film asida uba phangani Kaiku na phi saduna thabak phangdaba lamdam asida nupi gi sinpham paiduna senthok leina ba hona bada lamdam asigi nupa singna karem ka thaina duna nupi gi sinpham nupa na tawi haina nokna birabasu thauna phona sil tana bonaki film asigi maruiba saktam langliba bijuna sokhatpagi matau tamduna nupa mana loriba role sing loduna bullet hawa meika ba chinjak sabigi mathakta mangna apamba khudimok phangna bo hona bada khungangi lamda fisalu sa tawriba Kaiku mangna namduna mapuroiba oina bo hona raba matung yum panduna masala raba matamda ma ke apama phangde haiduna mayumda halaktuna amuhana leisabi saduna hingkiba punsi duna kanaba purapu ngamdi habisi miyamna utna bo honari haina amaromdana Lo lerga order like the Balenga Simiam na Paratam Birasi. Indian Constitution
preamble amadi article 1 dagi 395 schedule 1 dagi 12 phawagi manungda leiriba article 342 clause 1 clause 2 gi makhada mitai ne schedule tribe on mada Kuki theories na yetpa natragana on ba yaru habigi right constitution na pidi habisi lairik lesu hairaba India gi miyam na sada 76.32 khange adubu Kuki theories na schedule tribe on ba yaru haina English ngani ga kun go humdoi gi me ahumdoi gi mitai da landa sa thariba sida India lenga amadi Manipur lenga na constitution na pidi ba power season da habisi law lairga order laitaba lenga amagi khudamni haina Manipur People's Democratic Front na paliba lenga sida pn da wafam thamlokni Front asigi secretary sapam samungong na thadorakpa siolamada law lairga order laitrabadi lairubagi kari kanaribigi habisi miyamgi mihutsinga dubu thagatluraba miyamna khangpham thoktabra Constitution of India na pidiba haksinga si miyoi khrana khutna paidunu sijunaba National Highway economic blockade tawba nongmay amadi thang paidunu mi hatlu haibagi ayaba pidi haibisi paliba lenga asigi MLA digi minister phawbada khangpham thokpani khangpham thokpa constitution gi law singa du khangdraba lenga asi makhata na miyam gi lusing boina thabak tawbagi kanaba leiti Bharatiya Naya Sanhita 2023 gi section 1 digi 531 gi Makada Mara Labor Musing Ain Gobe Serak Pinana Tabok Pekatpam, Tokpadu, Palibelangasna Pekatpam, Tokta Brahangladuna, Mitain a schedule tribe or Madakana Gomba community and Mothers on Malati. India the Lady Bamipum Kudima, Constitution Gimatata, Kanamata Lake Habasi, India Madi Manipura, Langak Padi Blusingusina, Kangda Vadigi, Kuki Sing the Lancha Tarakpanari. Makasa Tarakpo top of power, Myanmar Rakhine State Army na air strikes at Tarakpada Muika City, Yum Songarum Hena Ama Atatokri. Salibasayolosi the Myanmar military government na Western State Wediva Rakhine air strikes at Tarakibagi Tawukta, Muika City, Aduga, Yum Songarum Henmana Ama Atatokri Hena official report Kiwadol Matuk in a Fontokli. Southeast Asia Levas the Tokliba civil wars Sahimari Gimatam Pazilakli. Civilian Shadow government amadi Arakan Army Ethnic Militia Rakhine State based Wasina region asida autonomy phangnabagi damakta lanthingna dun laklibani etik adu yamdrabda miyoi kya sikri haina thajanari junta gi war plan sing adu yumsakesa numita yanbegi kayauni Mau Beles the year such a Traki by the Yum Sawagi Matata Ama at a Ton Kibagaloina, Mio Nifugi Matata Sikran, Nasdan Unity Government Amadi, UN Statement Iranumiki Ating with the Tadorakiba, Siro Lamada Fondorakli. A military spokesperson adi Hiramasugi Matana phone call Togduna comment Piraknavakan Kibamatamda, Karigumbuap Mamata Fondor O Habiakidi. Myanmar military junta civilians Gimayok Tamkiba. Tamthiba thawong sa thai haina maral siraklibadu yaningdaba phongdokre makoina terrorist ki oiba thawong singbu thengnaduna laklibani Arakan army na release tawrakhiba wapam amada Muslim village kunga tarukti Myanmar army na air strike sa thabada siri aduga taragani thoina aso apa nangle hari Myanmar lebasi English singaniga kunga mathugi matamda elected government pu Mapam Singthukhraba matung tarakpa sida leva sida civil war mayuknadun lakli masida paksana protest tawgi khongjang jangsilakpadi gi Myanmar gi military junta na akan makhongthang lakholakhibaga loinana lakholakhibaga maram oiraga khulai paibi ihok sagalaktuna lan soknaduna lakhibani UN gi mekedi gi piki statement amada international humanitarian law gi makhada mari lenaba party punamangna niyam ngakna satpinabi gi wapam taksili Myanmar activists gi coalition oirib junta da revenue kaktatnaba honariba blood money campaign gi kangbunadi international government sing atubu matana Myanmar gi aviation fuel supply toriba entities sing gi mathakta sanction thambina bi wapum takshili asiguma thawong sing asi tharaba khaktada Myanmar gi military government na air strike satharap gi thawong asi thingba ngamga doribani hainasu pau sida bakhatana phongdokli Lusilakpo na tendakpa pao mana Biden amadi Zelensky na wakanakre US ki President Joe Biden amadi Ukraine ki President Volodymyr Zelensky na Ukraine support tawna bigi matangda maru oina khananai nakre haina pao gi source amagi matung ina phongdokli Russia ki mayokta US na sanction thama Ukraine US na support tawba madi Ukraine air defense ki mapangal kangkat hanabigi matangda maru oina pungning singsindu wakanaki Zelensky na social media post tawrakiba wapam amada US ki President oiriba Joe Biden bu sahi ahum sukna Russia ga soknaduna lakiba lana sida Ukraine support tawbagi damakta thagarba phongdokhi
ꯇꯦꯟꯗꯔꯅ ꯁꯨꯝꯅ ꯃꯌꯥꯝꯗ ꯊꯝꯖꯔꯝꯒꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯦꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯃꯈꯥ ꯇꯥꯅ ꯊꯝꯖꯔꯤ ꯃꯈꯥ ꯇꯥꯕ ꯑꯅꯧꯕ ꯑꯞꯗꯦꯠ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ